Hariba hiram masida musuna yamna pukling changna Manipur gi lairiba fiwa masibu yenglaga sinbiriba masigi damakta hanbada musugi chilnau singbu thamoi gi phida thadoklaga ikai khomna ba uchari Aingwanda pebiriba topic asi faith as a breeze of communal harmony and inclusive development haibani masi yamna philosophical oiba kogi philosophical oiba smain tawduna database oiba topic amani adubo aikoi punamakna Manipur gi oiriba hiram thokliba thawdoksing issue masi punamak asi khanglaga nainaraga lairaba ngaktani matam kayadagi aikoina khanglaga laklaba ngaktani hariba sing asida aikoida iramdam irai pak asibu nungsiba henmanbadagira natragana gyan watpadagira khanthaba watpadagira aikoida iwat watpa kaya ama lairi aikoina udaba kaya ama lairi hariba sing asi aikoi karigumba uhodaba taragadi matam kharagi manungda aikoigi Manipur se mapuna de oi hanbida boisanu atopa singi business hub oi khibe ai maramdi sanarkliba lila si phagina tre aikogi yamna kuisilakle hariba film asida aikoigi yamna khudong thiningai oiribadi aikoigi Manipur gi laiminariba iraicha sing asigi marakta tokhaidaba thodok sing thokliba communal harmony asigi mayokta laiba asigi hiram sing asing aikoina khanthagadaba masing aikoina hana bhap tagadaba ase hauji aikoina atopa state sing da satpa matamda Manipuri masa sing si phana haina banatre asi reality nei na haijari basi nungai taba tawroisi Manipuri masa ni hai matamda north east gi lakpani Manipuri masa ni hai matamda phana khanna dre chumna khanna dre aikoigi mi ot nei ba mokoi masel pangphuta phuna ba adagi mayum makai mai pangtha thadokna ba lambi sorok pangthing ta thingjan ba adagi nupi angang gi izat laitaba izat tawdaba state amani haina sumaina launa reba ado hariba launa riba se planning amaga loyana sahi kaya gi mamang dagi silakhraba planning adugi fall ninga si phangli basi kada yo khrai matam da masigi mokhoi gi marketing level se manung da kada yo khrai matam da hojik mioi bese hojik yam chawkhal le Google yam na sin nadre hojik chatbot lakliba AI gi lakliba chatbot sing si loin sinari basi ChatGPT smai tamna Grok Quen DeepSeek lakliba sing si loin sin nei ba hariba sing si dai khoi sai sana mutang Manipur sigi matang da isu sigi matang da chatbot sing sigi mokhoi gi magun namalai aina kari gumbai gi thot to aina haihanning idu phongdok pata aragadi mohoina aina haihanning idu hairakani aduna tabida akhoi gi normally Manipur gi matang da hanglaga yengsi aduda maitai oiriba pangal oiriba naga oiriba aikoina achumba talibin hana khallaga lairiba sing sigi maramda kari haibno akhoi moktang yang thokseba hariba pungma asigi maram si karino aikoigi Manipur asida mihu changle haibasi aikoi masi moktang khangba amadi masibu thaja mathau taiba sidaida laiba sing se sidaida laiba state sing se ngalingai matamdagi mamangai thaina mamangai dagi hauraga adumak marakta laiba mi sing ina khunba state singi makhoi mihu changpham oiba karigumba lairiba mafam asina phajaba chingman laiba adagi pothok sathok yamna laiba mafam oiragadi makhoi gi pukning se aduda muk hela changsileba sumaina ikoi Kashmir gi hojik pauba Pakistan amadi India ani makki mihu changlaga mi yeng changaga Kashmir gi marang hauraga laiba sini sumaina tawraga ikoi gi Manipur asida su makhoi gi mihu changba kuire ikoi da khanghan dabagi wane adu thokliba irang ihau irang kaya asi karisu laiba natte ikoi gi lebak asi gi ningthau oibra oibiriba Prime Minister Modi ji mahagasi handak ma ikui kuidna Pahalgam gi thodok aduda Arab tagi khudak ta halakribni sumain tawduna celebrity kaya gi luhongba macha gi luhongba ina khunlo businessman kaya gi macha nupi nupa luhongba da yawba ngam libani ngasi phawba ikoi gi Manipur da yorok pangamdri do hari ba pumna mak asida ikoi gi Manipuri macha oiriba maitai pangal sing naga sing lairiba community sing asina pullaga aikona tawriba thabak thorom sing asina karino oifam thokpana karino oiraktribana karino haibase khanthada basine ngasi phawbuda aikoi yum kaya mangkhra ima even kaya punsi loi khre yum kaya mai chaklaga aikoi gi lambi sorokta gari kaya mangkhre ihau irang sagatna badagi hariba asida aikoi gi tongjaba kadaino aikoi gi demand sing adu phanglabala aikoina pamleba shanti adu phanglabala ado hariba pum asi phangde karigino aikoigi Manipuri masa singda hana thaina mangai da lairamba aikoina itihas pa matamda itihas ki wari kaya ama pa jai yengjai matamda wari da phangdaba ithil kaya ama hana aikoigi iramda Manipur sida lairamba aikoigi ahlaman singna libada maitai pangal sing naga singi lairiba community sing sigi marakta laiminaramba nungsi chanaba singi wari si tabada atopa Greek philosopher singna iba makoigi itihas ta foba ubo phangdaba wari kaya ama aikoina ta phangeba hariba singa dunga si aikoina ubo phangdreba
मधु फंगलक्तब मरमदगी अखोई सुमाइना ओरकप तारगदी अखोई से इराई इराइना दुमक अखोई गुम्बा मणिपुर पिखरबा स्टेट स्पेन हारिबसे उंदुलुस हाना हाना खंगदनबा स्पेन हारिबसे मतममदा माकना करिगुम्बा अखोई सिविल वार थोकलमद्रबा कांगलुप मसेन की चयन बसे लेरमद्रबदी ngasi वर्ल्ड की सुपर पावर से स्पेन ना पाइगदबने मनमदी 19th सेंचुरी सिदा वर्ल्ड सिदा ख्वाइदगी साइंस एजुकेशन की हिरमदा चौखटपसी स्पेन हारिबा उंदुलुस सने करिगी मफम सिदा ज्यूस क्रिस्टियन मुस्लिम हारिबा कम्युनिटी सिंगसिना यामना नुंगसी चानना सुमना तंगी चौखटपगी लंबी सिता येंगलगा मखोय मसेन मरक्ता चय चहिंगनबा अबा फावबा थोखनतना चौखटपगी लंबी जंगमिनखियबा अदु मतम खरगी मनुंगदा मखोयदा हारिबा लाइना असि चंगसिलकले कम्युनल हार्मोनी से वाई चाइरे लेखा तारे ngasi अदुमक लै ngasi ताइबंगा दुम चांग मानना ताइबंगदगी चांग नेम फावबा लैरिबसनि सुमाइन तौदना अखोयगी मणिपुर सिसु अतोपगी मियेंसिंगदा हारिबा मणिपुर सि करमैना थुगाइगनि हाइबसि स्टेट अम हेक्ता थुगाइबदि यारोइदना हौजिक अतोप अतोप अखोयगे कंट्री मैम लेरिबनिना हौजिकति लोइना मरि लेनरबनिना हेक्ता चंगलगा हातोकपा कापथलगा हातोकपा तेम खाइबदि यारोइदना अदुगी तपना तपना मनुंगदगी होदोखनबा होटनबने अदो अखोयना सोमदा सिस्टम